Masih di mukbang tuh ini. Good morning, ma'am. Sidi weather se yam thina nungsa ka fadana thoe ngasi ado ma'am ngasi gi videos di ngasi se akhoi uti asangba gi keno yam tawbirakpane comment yam tawbire uti asangba chabai hapirona ado uti asangba thongdoi gi tawriba ko adai uti asangba se thonga makha dum samdaraga video se namjarake ado ma'am channel da no boragadi channel se subscribe toksan biramo aduga hanagi aribura gana channel se nungaigadi horen yengoluraga like toksan biramo ma'am ai video se makha thajara pangkok la lai resida amba hore kai ke no khangde phata ka mi se mai joren losala kan to hang to kan uchara weather sen ti oren hang ga swan mana dre am china laktik lang ye haita usa ju phata thwe si kha ban lo ya ngang si ma ju ma humang kha sogon camera to pai bu se chong thoi to re lai ni ye asangba hauba most requested video ne uti asangba thok bane ngasi je uti asangba ga topadi ga yaure papram yaure papro taw khra yaure aduga mok ne pam yaure sine mok ne pasne uti asangba ne aduga khabi ga tilau khra ga yaure sine me ado sawa ho jarage how you how ne uti di simti on Extra. nang loi sau cùng một tháo thùng này hỏng lên quay tán hỏng giờ này cái em xả đi em xả đi thôi xả em là tôi nè hỏng em cứ xong một chút sát rồi quỳ Nah, ini juga lah. Bác cái nóng thường nó hao kẹo được bạn. 이상 제 애니 이상 원주노 뭐 그 배워 그 근데 껍질 보이도 왜 잡도 됐어 싹 걷어서 그 비디오 좀 그냥 손만 그 남자기 때문에 뭐 내가 뭐야 아구 밑둥미 봐 마트 몸이나 보이지 남도 야들 때부터 뭐 보면 풀업 사미나가 남도 좀 풀업 풀업 사가 되고 남도 좀 야들 그러나 내가 로이 바리 판매 거의 다 가상이 다 하나 거의 막하다 pomsari 말이나 아구 밑둥미 봐 그지 Ini sahabat saya
ꯆꯥꯛ ꯁꯥꯅꯗ ꯂꯣꯏꯈꯤꯕ ꯑꯇꯩ ꯂꯣꯏꯗ꯭ꯔꯦꯕ ꯑꯩ ꯆꯥꯛ ꯈꯔ ꯊꯨꯅ ꯆꯥꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯇꯞ ꯇꯞ ꯆꯥꯏꯀꯣ ꯃꯍꯥꯎ ꯂꯧ ꯂꯧ ꯆꯥꯏꯅꯦꯕ ꯆꯥꯛ ꯌꯥꯎꯔꯕ ꯍꯟꯗꯛꯇꯤ ꯂꯣꯛꯗꯥꯎꯟ ꯂꯩꯕꯒ ꯐꯪꯗꯕꯒ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯔꯦ ꯌꯥꯝꯅ ꯅꯪ ꯀꯥꯎꯕ ꯆꯥꯗꯦꯅ ꯀꯥꯎꯕ ꯆꯥꯕ ꯍꯥꯎꯕꯅꯦ ꯀꯣꯝꯕꯤꯅꯦꯁꯟ ꯆꯥꯅꯕꯅꯦ ꯍꯥꯎꯔꯦ ꯁꯥꯏꯍꯦ ꯑꯩ ꯇꯝ ꯆꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯁꯥꯔꯦꯕ ꯌꯥꯝꯅ ꯁꯤ ꯈꯤꯇꯪ ꯊꯨꯅ ꯆꯥꯎꯕꯗ ꯑꯩ ꯍꯨꯃꯥꯡꯁꯦ ꯇꯞ ꯇꯥꯔꯛꯇꯅ ꯌꯥꯝ ꯇꯥꯕꯗ ꯐꯦꯟꯁꯨ ꯀꯟꯅ ꯊꯥꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔꯕꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅꯣꯡ ꯑꯗꯨꯝ ꯆꯨꯕꯅꯦ ꯉꯔꯥꯡꯗꯒꯤꯅꯦ ꯁꯥꯕ ꯍꯧꯔꯛꯏꯁꯦ ꯑꯗꯨꯒꯤ ꯍꯧꯒꯠꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯛꯁꯦ ꯄꯨꯂꯞ ꯆꯥꯕꯁꯦ ꯕꯦꯔꯥ ꯀꯥꯏꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯧꯒꯠꯁꯜꯂꯛꯑꯒꯗꯤ ꯆꯥꯛ ꯆꯥꯕ ꯀꯥꯏꯕꯗꯣ ꯑꯗꯨꯅ ꯑꯃꯃꯝ ꯉꯥꯏꯅꯔꯒ ꯆꯥꯕ ꯅꯠꯇꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯌꯥꯝ ꯕꯦꯔꯥꯅꯦ ꯍꯧꯖꯤꯛ ꯃꯃꯥ ꯆꯥꯛ ꯆꯥꯕ ꯀꯥꯏꯔꯦꯕ ꯑꯩ ꯆꯥꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯈꯔ ꯍꯥꯞꯊꯗ ꯌꯥꯔꯣꯏ ꯆꯥꯛꯁꯦ ꯄꯦꯟꯗ꯭ꯔꯦ ꯄꯨꯛꯁꯦ ꯃꯌꯥꯝ ꯌꯥꯝꯗꯕꯤꯗ ꯆꯥꯛꯁꯦ ꯈꯔ ꯇꯧꯔꯦ ꯋꯥ ꯅꯪꯗꯤ ꯑꯃꯨꯛꯀ ꯆꯥꯛ ꯆꯥꯕ ꯆꯠꯄꯅꯦ ꯈꯤꯇꯪ ꯀꯣꯝꯗꯣꯔ ꯆꯥꯗꯣꯏ ꯑꯩꯅ ꯅꯣꯔꯃꯦꯜꯂꯤ ꯅꯍꯥꯟꯈꯩ ꯆꯥꯕꯗꯣ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯇꯣꯠꯂꯤꯕ ꯆꯥꯡꯁꯦ ꯁꯤ ꯆꯥꯛꯈꯣꯝ ꯑꯃꯈꯛꯇꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯁꯤꯗꯤ ꯈꯨꯠꯁꯦ ꯍꯨꯃꯥꯡ ꯁꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯕꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯡꯁꯦ ꯇꯞ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯗꯕꯅꯦꯕ hầu Mama thôi á. Chicken nó xa nuôi rồi. nuôi rồi Cái nó chạy xa gì? Không nó sắc sánh. năng lọc 볶음차 하더니 bakporsche 많이 안 나요. 니나 맛이. 아까 사. 아이 짜잖아. Ê, quá đẹp. Cô sáng rồi là chứ. Em ấy luôn giờ này. Ấy luôn giờ này. 내가 로 로에.
Papora ang nangyari. Matiyaw. Si Bamoy. ꯑꯩꯒꯤ ꯆꯥꯕꯗ ꯌꯥꯝ ꯁꯣꯏꯕ ꯑꯃꯅ ꯑꯩꯒꯤ ꯄꯨꯛꯇ ꯊꯜꯂꯒꯁꯨ ꯆꯤꯟꯗꯗꯤ ꯑꯗꯨꯝ ꯆꯥꯁꯟꯕ ꯉꯝꯃꯦꯕ ꯑꯩ ꯁꯤꯅ ꯑꯩꯒꯤ ꯕꯦꯔꯥ ꯀꯥꯏ ꯑꯗꯨꯅ ꯅꯣꯏꯈꯠꯂꯛꯇꯣꯏꯁꯦ ꯍꯟꯗꯛ ꯏꯁꯥꯁꯦ ꯈꯔ ꯌꯥꯝ ꯄꯥꯊꯔꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯍꯥꯟꯅ ꯐꯤꯕꯝ ꯇꯥꯗꯣꯏꯕ ꯀꯩꯅꯣꯝ ꯇꯧꯔꯤ loizayamayam ꯊꯕꯤꯁꯤꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯤ ꯅꯥꯜꯂꯦ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯏꯟꯖꯥꯡ ꯆꯥꯊꯣꯛꯑꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯑꯦ ꯂꯣꯏꯅꯃꯛ ꯅꯥꯜꯂꯦ